Thaina mamangayda khul amada chaba thakpa wattabi lukhrabi amagi amata pokpi masak matau phajabi leisabi ama leirami. Pokminnaba mabung mopa amata leitabana piklingaydagi mamana yamna kethok mokthoknu yoglai. Angang aduna sananabani haiduna mamana laifedibi ama sudubirami. Mahak mapal thokte mamana bisinga tinade. Numit khudingi laifedibi aduda fizet figai leiting setpiraduna mahakki manakta famanduna sanaminai. Mana chaba chak ensang uhai wahai ahau athum pumnamak magi saruk tamlaga chai. Natradi mahak karimata cha thakte. Mana chathokpa tarabaso laifedibi aduda ai ngaihakta chathokluki haiduna ngahak leiramu haina pauminaramlaga chatki. Tumba matamdasu phamungda magi manakta fi thabiraga makhoi ani tuminai. Nongalaso mahabu puraga hogalai. Asumna laifedibi aduga mata sanaduna ngaihakta thadoknadaba makhai loinabadu ubada mamanabisingna mahakpu laifedibi loibi haina chaibi. Mahak chawraklaba kangdong pharaklaba matam phawba laifedibi adu thadu u yadrabada nongmodi mahakna tumlingaida laifedibi adu losilami. Mahakna mikap tholakpada mahak tuminakiba laifedibi adu leiramdrabada mahak mapi tana kaple. Numit adu chau thau haiba yadre. Machanupi ki mataudu ubada kanararoi khanduna losilamba laifedibi adu lona puraktuna mahakki phamungda thamlure. Laifedibi fanglabada mahak mathwai nungairaduna noklami. Nongmugi chausilaktuna nupi macha adu mapung marei pharakle thaja yonjaba yarakle. Adu phawba mahak laifedibi gi sanabadi toktri. Mata dauna nungsina loinari chamin thakminari. Magi awa nungai punamak laifedibi aduda tamlaga mabukning peli. Mahakki masak matau changkhonba maramchat phajabadu ubada khul adugi ina khunba nupa amagi macha nupaga luhongnaba matam lepnare. Pawadu tabada mahakki laifedibi aduga lapthoknaba tare khanbada mahak mathwai ware. Mama kainabadagi hena luna khali. Hayengdagi luhonglaga nupa mayumda chatkadaba numit adugi numidangda laifedibi aduga chamin thakminaraga laifedibi aduga phamungda leminari. Italai dia. Aidi imana thazaduna hayengdagidi ipuroibagi mayumda chatpatari. Migi mayumda ita nangbu puraga chatningbabu nahakbu ubada nangmu mina noknagani. Maduda nahak sawgani. Madugi khalubada itabu chase haiba ngamdre. Hayengdagi aikhoi ani kainaba tari khalubada nathagi thamoy ase puba yadre. Aina chatkhrabaso nahak imaga lemino imada sinaramge. Ai sumarakta laktuna nangbu unaganiye. Nahakki chananaba ahau acha athakso aina tharakaniye. Asumna nupi macha aduna kaptuna laifedibida pukmen pauminaramle. Machanupigi matawdu ubada mama lukhrabi adusu mathwai sokladuna mapi ira chele. Machanupido mathwai sokna ngaihak kapluraga laifedibi aduga makhoi ani famungda himinakre. Ahingda nupi machagi mamangda laifedibi aduna taibang migumna marol lolaktuna nupi macha aduda yenglaga hairai. Itaibema nahak yum thadoktuna chatlagani tabada aisu yamna nungaitre. Leifam chafam khangdre. Nahak leitrabadi aisho yum masida leiraroi. Nahakna angang oiringaidagi hauna aikhoi ani nungsinana loinarakpane. Nahakna chagadaba achapot natraga chak khuding aigi saruk thongdriba makhai chadaba adu ubada ai yamna nungaije. Ainadi wa ngangba ngamdabanina hainingba kayabu nangonda khanghanba ngamde. Hayengdagi nanga aiga amuk hana unararoi khalubada ai thawai yam nungaite. Ngasi aikhoi ani unaringaida nangna pamba amatang hayo ai piramge. Laifedibi adugi wadu tabada nupi macha adu pakhum piba nanghodana mikap thorakle. Manakta hipliba mata aduda yenglaga hairai. Italaiti nahakna aigi mangda taklamba maduna asengba oirabadi ai sa uchegi marol khangjage. Mahakki wadu tabada laifedibi adu momon noklakpagum tawi. Ngaihak leiraga nupi macha adu khanghodana amuk tumthakre. Nong ngaduna ucheksingna khongbagi makhol taduna nupi macha adu hogolakle.
ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯥꯅ ꯇꯥꯔꯤꯕ ꯎꯆꯦꯛꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯔꯣꯜ ꯑꯗꯨ ꯈꯪꯂꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯅꯥꯛꯇ ꯍꯤꯞꯂꯤꯕ ꯃꯇꯥ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯆꯨꯞꯄꯤ꯫ ꯑꯉꯛꯄ ꯋꯥꯐꯝ ꯑꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ, ꯃꯃꯥ ꯐꯥꯎꯕꯗ ꯈꯪꯍꯟꯗꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯈꯨꯜ ꯑꯗꯨꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯒ ꯂꯨꯍꯣꯡꯂꯦ꯫ ꯃꯥꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯝꯗꯥꯏꯗ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ, ꯅꯍꯥꯛ ꯂꯩꯍꯧꯔꯣꯀꯣ, ꯅꯇꯥꯒ ꯉꯁꯤꯗꯒꯤ ꯇꯨꯃꯤꯟꯅꯕ ꯐꯪꯂꯔꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯅ ꯀꯞꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯊꯝꯗꯨꯅ ꯍꯤꯞꯍꯜꯂꯦ꯫ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯕꯒꯨꯝꯅ ꯎꯔꯦ꯫ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯃꯥ ꯈꯨꯔꯨꯝꯂꯝꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯆꯥꯛ ꯆꯥꯕꯗ ꯆꯥꯛ ꯃꯔꯨ ꯑꯃ ꯃꯈꯨꯠꯇꯒꯤ ꯂꯩꯕꯥꯛꯇ ꯇꯥꯈꯤ꯫ ꯆꯥꯛ ꯃꯔꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯕ ꯀꯛꯆꯦꯡ ꯑꯅꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯤꯟꯅ ꯆꯥꯛ ꯃꯔꯨ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯆꯤꯛꯂꯒ ꯃꯨꯟꯅꯔꯦ꯫ ꯑꯃꯅ ꯍꯥꯏ, "ꯑꯩꯅ ꯆꯤꯛꯄ ꯍꯥꯜꯂꯦ, ꯑꯩꯒꯤ ꯑꯣꯏꯐꯝ ꯊꯣꯛꯑꯦ"꯫ ꯀꯛꯆꯦꯡ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯑꯩꯅ ꯍꯥꯟꯅ ꯎꯕꯅꯦ, ꯑꯩꯒꯤ ꯑꯣꯏꯐꯝ ꯊꯣꯛꯑꯦ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯗꯨꯅ ꯃꯄꯥꯡꯒꯜ ꯊꯣꯛꯅ ꯆꯥꯛ ꯃꯔꯨ ꯑꯗꯨ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯃꯅ ꯆꯤꯡꯏ, ꯑꯃꯅ ꯌꯥꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯟꯕ ꯂꯩꯇꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯁꯥꯗ ꯍꯨꯃꯥꯡ ꯇꯞ ꯇꯞ ꯇꯥꯅ ꯆꯥꯛ ꯃꯔꯨ ꯆꯤꯡꯅꯔꯤꯕ ꯑꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯂꯦꯞꯂꯒ ꯀꯛꯆꯦꯡ ꯑꯅꯤꯒꯤ ꯀꯨꯝꯍꯩꯗꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯕꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯥꯛ ꯆꯥꯕ ꯂꯦꯞꯂꯒ ꯀꯩꯁꯨ ꯂꯩꯇꯕ ꯀꯛꯆꯦꯡ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯌꯦꯡꯕꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯉꯛꯇꯨꯅ ꯋꯥꯗꯤ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯀꯛꯆꯦꯡ ꯑꯅꯤꯅ ꯆꯥꯛ ꯃꯔꯨ ꯑꯗꯨ ꯆꯤꯡꯅꯕ ꯉꯝꯅꯗꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯊꯧꯔꯕ ꯈꯨꯖꯤꯟꯅ ꯆꯥꯛ ꯃꯔꯨ ꯑꯗꯨ ꯃꯌꯥꯏꯗ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯣꯛꯂꯦ꯫ "ꯇꯁ, ꯑꯩꯅ ꯉꯝꯃꯦꯗꯅ, ꯀꯝꯗꯧꯏ"꯫ ꯑꯁꯨꯝꯅ ꯀꯛꯆꯦꯡ ꯑꯅꯤꯗꯨ ꯇꯪꯈꯥꯏ ꯇꯥꯔꯕ ꯆꯥꯛ ꯃꯔꯨ ꯑꯗꯨ ꯆꯤꯛꯅꯔꯒ ꯃꯥꯏꯀꯩ ꯑꯃꯃꯝꯗ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯏꯁꯤ ꯁꯤꯅ ꯅꯣꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯄꯣꯛꯂꯦ꯫ ꯋꯥꯗꯤ ꯀꯩꯁꯨ ꯉꯥꯡꯗꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯤꯔꯥ ꯍꯤꯡꯆꯥꯕꯤꯔꯥ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯅꯛꯄ ꯀꯤꯗꯨꯅ ꯈꯔ ꯊꯥꯞꯅ ꯍꯟꯗꯣꯛꯂꯒ ꯃꯇꯣꯝꯇ ꯇꯨꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯪꯕꯁꯨ ꯀꯤꯔꯦ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯂꯝꯍꯨꯏꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯔꯛꯏ꯫ "ꯍꯥ ꯇꯥꯏꯕꯪ ꯃꯤ, ꯅꯈꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯣꯡ ꯉꯥꯟꯗꯣꯔꯦ, ꯍꯧꯒꯠꯂꯨ꯫ ꯇꯨꯔꯦꯜꯗ ꯇꯥꯎꯊꯔꯛꯂꯤꯕ ꯑꯁꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯗꯣꯝꯕꯤꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯁꯦ ꯑꯆꯝꯕ ꯈꯨꯗꯣꯞ ꯅꯠꯇꯦ, ꯌꯥꯏꯑꯣꯏꯕ ꯈꯨꯗꯣꯞꯅꯤ꯫ ꯈꯨꯗꯣꯞ ꯑꯁꯦ ꯐꯪꯕ ꯃꯤꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯅꯤ, ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯣꯏ"꯫ ꯂꯝꯍꯨꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤ ꯇꯥꯕꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕꯗ ꯅꯣꯡ ꯉꯥꯟꯗꯧꯔꯦ ꯈꯟꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯍꯧꯒꯠꯈꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯈꯪꯂꯝꯃꯤ꯫ ꯈꯔ ꯂꯥꯞꯅ ꯅꯨꯄꯤꯗꯨ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯁꯤꯕ ꯃꯤ ꯑꯃ ꯇꯥꯎꯊꯔꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯨꯝꯊꯗꯨꯅ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯨꯗꯣꯝꯕꯤꯗ ꯁꯤꯔꯝꯕ ꯌꯥꯏꯑꯣꯏꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯆꯣꯠꯄꯒꯤ ꯆꯥꯎꯊꯣꯛꯂꯕꯅꯤꯅ ꯈꯨꯗꯣꯞꯇꯨ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯐꯤ ꯊꯥꯔꯒ ꯈꯨꯗꯣꯞꯇꯨ ꯆꯤꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯈꯨꯗꯣꯞꯇꯨ ꯄꯥꯏꯔꯒ ꯃꯍꯥꯛ ꯇꯨꯔꯦꯜꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯀꯩꯁꯨ ꯆꯠꯇꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯇꯨꯝꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯔꯦꯜꯗ ꯀꯨꯝꯂꯒ ꯑꯁꯤꯕ ꯃꯤꯒꯤ ꯃꯈꯨꯠꯇ ꯆꯤꯛꯄꯗꯨ ꯃꯃꯤꯠꯇ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯦ꯫ "ꯑꯩꯅ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯗ꯭ꯔꯥ? ꯃꯤꯒꯤ ꯑꯁꯤꯕ ꯃꯈꯨꯠ ꯆꯤꯛꯂꯤꯕꯁꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯤꯆꯠ ꯅꯠꯇꯦ, ꯃꯍꯥꯛ ꯍꯤꯡꯆꯥꯕꯤꯅꯤ"꯫ ꯌꯥꯝ ꯊꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯦ꯫ "ꯅꯈꯣꯏꯅ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯃꯤ ꯅꯠꯇꯦ, ꯍꯤꯡꯆꯥꯕꯤꯅꯤ꯫ ꯑꯩ ꯃꯍꯥꯛ ꯂꯧꯕ ꯉꯝꯂꯔꯣꯏ꯫ ꯃꯍꯥꯛꯀ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯕ ꯐꯥꯎꯕ ꯑꯩ ꯀꯤꯔꯦ"꯫ ꯃꯆꯥꯅꯨꯄꯥꯒꯤ ꯑꯉꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ "ꯑꯗꯨꯝꯅꯗꯤ ꯍꯦꯛ ꯇꯧꯈꯤꯅꯨ, ꯅꯪꯒꯤ ꯃꯪꯍꯥꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤꯀꯣ, ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯁꯤ"꯫ ꯑꯁꯤ ꯍꯥꯏꯔ ꯐꯥꯎꯕ ꯃꯆꯥꯅꯨꯄꯥꯗꯨ ꯏꯌꯥ ꯌꯥꯗ꯭ꯔꯗꯨꯅ ꯃꯄꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯍꯤꯡꯆꯥꯕꯤꯅꯤ ꯂꯧꯔꯨ ꯂꯥꯎ ꯍꯥꯏꯔꯨꯔꯦ꯫
Ngarang ta luhongkibi machanupi adu hingchabini hairakpa adudadi mahakso ikaiba pibani khanduna yamna sauri. Khulgi ahal lamanda wakatle. Khulgi miyam tinduna sangdainaba ngamdraduna leipak adugi ningthauda wakatlure. Ningthauna manai tharaktuna nauna luhongliba nupa amasung nupi adu konungda kaukhatle. Ningthauna nupa aduda kausilaga, "He nupa, nahakna luhongbata ngairiba nahakki nupibu nong hek nganbaga lawba ngamlaroi. Mahakti hingchabini hairiba karigino?" "Iningthau ibungo, ngarang numidang aigi nupiga chak chaminabada mana chak chaba leptuna kakcheng anina chak muru ama chingnabado yenglaga matomda isisina noi. Nongalamdaida thong hangdoktuna matomda thokraga turelda kumduna isingda tautharakpa asiba migi makhut chiktuna chatki. Maram asinane aina mahakpu thangai singna hingchabini hairiba. Ai mahakka laiminaba ngamloi." Mahakki wadu tabada ningthaudu tumina wakhal tawkhre. Adudagi nupa adu mapanda thokhankhraga nupi machadu amuk kausile. Ningthauna nupi aduda yenglaga hairai, "He nupi, nahakna numidang napuroibaga chak chaminabada kakcheng anina chak muru ama chingnaba yengduna isisina noi hairibase chumbra? Karigi nuklibano?" Nupi macha aduna, "Iningthau ibungo, ngarang aina chak chabada khuttagi chak muru ama leibakta taki. Mado kakcheng anina munabado aina nungaitraduna aigi khujinna maya taina khaidoi. Aduda makhoi anina das aina ngamledana haiduna machinda sola solaga harauna chatkibado ubada nokningladuna nokpani." Ningthaudu mahakki wafam aduda ngakle. "Aduga nahakna nongalamdaida haugatuna turelda tautharakpa asiba migi makhut chai haise chumbra? Karigino adudi?" "Iningthau ibungo, ngarang nongalamdaida lamhoi amana khonglaga, 'Ha taibangmi, nakhoina tumduna leiriba karigino? Nong ngandore haugalu. Turelda tautharakliba asiba nupa asigi yet thangba khudombida siriba khudob ase achamba khudob nate, yayoiba khudobni. Khudob ase phangba midi nungai yaifagani awat apa leiroi. Khudob ase phangba midi nungai yaifagani awat apa leiroi haiba lamhuigi wadu tabada aina ngana haugatuna turel mapanda chatkibani. Asibadugi makhuto pomkhutpana mahakki makhuta sirakliba khudobto lauthokpa yadabana aina phi tharaga khudobto lauthokpani. Mahakpu chaba nate, khudob adusu sida leire iningthau." Asi hairaga yayoiba khudob adu ningthauda sinarami. Mahakki wadu tabada ningthaudu mabukningda yamna chingnare. Mahakna hairiba wafam asi chumlabra chumdabra haiba khangninglai. Ikhang khangaudana mapanda hauriba u panbi amagi mathakta tongba uchek amana khongbagi makhol taraklami. Ningthauna nupi aduda hanglai, "Hojik uchek aduna khonglibado kari hairino?" "Iningthau ibungo, mana tongliba u pambi asigi makhongda sana lopa yawba khawjaw ama phumduna leire haiduna khonglibani." Mahakki wadu tabada ningthau aduna yamna thuna manai masin thaduna u pambi adugi akoibada tawthoktuna yenghalami. Nupi aduna haibadu chumladuna sana lupa yawba khaw ama pusilaktuna ningthauda sinarami. Madu ubada ningthaudu yamna pele. Nupi asi achamba nupi nate, mahak sa ucheki marol phajana khangle haiba thajare. Ningthauna mapalda leiriba nupado ama kausilaklami. "Nahakki nupi ase hingchabi nate, afaba nupini. Mahak sa ucheki marol phajana khangi." Ningthauna haira phawba mahak thajaramde. "Iningthau, ai mahakpu yam kise. Ai mahakka makhatana laiminaba ngamloi. Nahakna nupi ase lawba ngamloi hairabanina nangna pamba nupi atopa ma luhongbirage. Aduga nahakna pamdaba hingchabi asina aigi nupi oirage." Ningthaugi waduda nupadusu yare. Numit adumaktada mahakna pamba nupi ama luhongbire. Hingchabini hairiba nupi aduna ningthaugi nupi oire. Nupi adu ningthauna luna chana tawbiduna maning makha tamna nungaina leihale. Olakpa chahida machanupa ama pokle. Nongma ikhang khanghaudana ahing nongyaida kwak amana khonggang lekai sinba thungna pau chelae. "Taibangmi, ngasidagi humni suba numitta tarakpa nong ado thakano. Hu yawba isingni. Madu thaklurabadi nakhoi
ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯁꯤꯒꯅꯤ꯫ ꯀ꯭ꯋꯥꯛꯀꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯅꯤꯡꯊꯧꯗ ꯇꯝꯂꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯍꯟꯗꯨꯅ ꯄꯥꯎ ꯑꯗꯨ ꯆꯦꯜꯍꯜꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯤꯅꯤꯡꯗꯕꯗꯒꯤ ꯃꯈꯣꯏꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯁꯣꯛꯆꯤꯟꯗꯨꯅ ꯊꯝꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯥꯔꯛꯄ ꯅꯣꯡꯒꯤ ꯏꯁꯤꯡ ꯊꯛꯇꯕ ꯃꯤ ꯑꯃꯠꯇ ꯁꯤꯗ꯭ꯔꯦ꯫ ꯂꯝꯍꯦꯟꯕ ꯊꯧꯑꯣꯏꯗꯕ ꯃꯤ ꯑꯃ ꯑꯅꯤ ꯈꯛꯇꯅ ꯅꯣꯡꯒꯤ ꯏꯁꯤꯡ ꯊꯛꯄꯗ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯔꯦ꯫ ꯑꯁꯨꯝꯅ ꯁꯥ ꯎꯆꯦꯛꯀꯤ ꯃꯔꯣꯜ ꯈꯪꯕ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡ ꯄꯨꯝꯕ ꯎꯆꯦꯛꯀꯤ ꯃꯇꯦꯡꯗꯒꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯄꯥꯎ ꯈꯨꯗꯤꯡ ꯃꯥꯡꯖꯧꯅꯅ ꯅꯤꯡꯊꯧꯗ ꯋꯥꯀꯠꯇꯨꯅ ꯉꯥꯛꯊꯣꯛ ꯁꯦꯡꯗꯣꯛꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯅꯈꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯤꯌꯥꯝꯅꯁꯨ ꯁꯥ ꯎꯆꯦꯛꯀꯤ ꯃꯔꯣꯜ ꯈꯪꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ꯫